Tronglaubi Todokta Chenab Singh Puto Uhaiba demanda Maira Paibi Loop Singh na Kaukiba Manipur Pumbagi total shutdown ng Asisu, Lamdamasigi Mahusagi Punsida Chowna Akaipa Piri, Kongjang Asigi Sarukamo Oina Tampaki Tongan ba Mafam Kiada Miyamna Lambi the Toglakna, Lambi Tingbagi Kongjang Changsinari, Mafam Karada Uwa Amadi Ate Poche Kaya Pashindana Lambi Tingnari, Mafam Kaya Amadana Lambi Mayaida, Miyamna Pamjindana Lambi Tingbagi Tabak Akan Mamong da Chatari, Lambi the Lakpa Mu Sing Wahong Pahong Tauraduna, Madam Chadrabadi, Chathandaba Tingnadi, Adum Oinamak Essential Amasung Emergency Service Amadi Lining Laisholga Marilainaba Singi Oinadi, Atingba Asina Concentrate, Ngasi Ayukso Maira Paibi Kaya Toglaktuna, Quaramban Imakaitel Amasung, Akoibada Potfam Pamba Sing, Tan Kai Kibadagi, Quaraman Imakaitel Kuntak Lan Siki, Masiga Luinana, Lamdam Asigi Atay Kaitel Sing Su Kuntak Lan Siki, Later Kulagyang na Tampaki Tongan Ba Mapam Sing de Leba Dukan Sing Tong Lunaki Amadi, Mijat Pagichang Kahe na Hantaki. Kongjom Degi Haikat Lekat Tamba Chatpa, Ana Laying Chatpa Amadi, Lining Laishulga Mari Lingana Chatpa Sing Natana, Interstate Passenger Service Tauba Gari Sing, Jenabu Ukide. Pisumda Chatakiba Lambi Tingbagi Kongjangda Sarugyakibi Social Activist Sanjita Lisam Nahai Ngasi Lambi Tingbagi Kongjang Changsiliba Sing Ase Lengaki Matakta Khoirang Khoshang Narba Miyoi Ngaktani Miyoi Kaya Punsi Pikamna Kriba Asigi Mayukta Lengakna Masak Thokpa Thabak Amata Lokatana Leiriba Ase Laibak Thibani Prime Minister Narendra Modi su West Bengal dagi Hanbiraklo aduga Manipurda lakpiyu Manipurda miyamna oiriba fibam ase amuktang yengbiyu Election campaign chathaduna leibagi mahutta Lamdam asel thokliba thodok wathok sing ase dasu miteng changbiyu Israel da thawai yawba adugumda Manipurda su thawai yawbiyu Ngasidi Mikhalga miyoibagi Punsika karambana hena lubagi haibase miyamna hangnarakli Manipur के मियामदा अचुंबा वायल फंगहनबियो हाइनसु महानमकताना फोंदोखे आपको तो इजराइल पे तो बहुत तरस आ रही है इजराइल के बारे में तो आप बहुत बात कर रही थी योर एम्पैथी टुवर्ड इजराइल इज लाइक कमेंडेबल व्हाट अबाउट योर ओन कंट्री मणिपुर इज बर्निंग अब आके देखिए यहाँ पे क्या हो रहा है 3 साल से हमारे मणिपुर जल रहा है क्या कर रहे हो आप Election is important all the Manipuris. This is also a part of your country, India. You have to come and watch and do justice. We want justice. We want justice. We want justice. Nagalamarumda Uripok Apunba Nupi Loop UNAL Naso, Uripokta Lambi Tingbagi Kongjang Changsinduna, Tronglaubi Todok Adugi Mayokta Yaning the Bafundo Cray, Hiramasigi Matanga, Center Amasung State, Lengangna Atuba Matamda, Judicial Inquiry Chataduna, Miyamda Achumba Wild Fanganbiu, Miada Seda January Pasing, Masak Kangdok Pagaluinana, Logi Matung Ina Cherapiu Hainaso, Marilina Vasinda, Takshilakli. Mangani chupna sathare iba shutdown sigi aroiba numita akoi uripok nupi apunba loop na sosogosari masiga loina na tong naubi tang tari ki tong naubi kogi tamthiraba thodok haitai tamthiraba thodok ta isa ani bu yam tamthiba mawongda hatkibado adugi mayokda sarkana adugi damakta sarkana athuba matamda asumba langlala jing puthopiu aduga loina na central forcing amasung state forcing na kahena khoigi kahena sathoreba thawong asibu yaning yasu yajaninde adugi mathakta athuba sida judicial inquiry to binaba government gi maikaida apunba lok ni sinja